Akashvani Imphal Ksh Chitrabhanu na pau pazeri ahanbada maru oiba pau. Ingsok lisani kumapun fawada Bharat asi malingi sel tungi lamda khwaidigi mangsil thaba ahum subada leiraba yai. Sarkar na hairi chehis da Bharat na mapalamda poche amadi service thadokpaki chang America gi $1 billion chatra irangkai hingat gani. NIA na ngarang Assam gi zila tareki tongan mafam tara truk tatibu humbagi thabak chathakre amasung Kendra gi Griha Mantri Amit Shah na ngasi Gujarat gi Ahmedabad ta 63 suba National Games ki anthem amasung mascot puthokani. Ingsok lisingani kumapan fawada Bharat asi malingi sel tungi lamda khwaidigi mangzil thabada ahum subada leiraba yai. State Bank of India ki report na hai leba asina hojik oreba grow ki chang asi yenglaga lisingani kuntreta Bharat na Germany diki sel tungi lamda hena phaba leba ama oiba ngamgani. Aduga lisingani kumapan fawada na Japan digi hena paraba yai. Report adun hai ingsok lisingani taramari digi leba asigi sel tungi pibamda chaun ahongba lakti amasung United Kingdom dagi henkalagtuna hojik manga suba position de lady. Lebas na sel tungi lamda kumangyang na fagalagliba asigi yenglaga lisingani taramari da tarashuba position da leirambadu lisingani kumapandadi masigi mapam taret kakalagtuna ahum super position da laklaba yai. Report adu SBI ki Group Chief Economics Advisor Soumya Kanti Ghosna puthokpani. Seltum Mantri Nirmala Sitaraman hai International Monetary Fund da puthokpa warol da chahi asita Bharat na dollar ga yengnabada United Kingdom dagi hele mashina Bharat pu America, China, Japan amasung Germany gi mathangda Asia gi powerhouse ama ohele. Srimati Starman hai chahi taragi mamang da Bharat asi malengi khwairigi phaba sel tungi lamda taramathoi shuba mafamda leirambani. Sarkar na hairi chahi asida Bharat na mapalamda poche amadi service thadokpaki chang America gi $1 billion chatra rangkai hengani mamang chahi damasi America gi $403 ki chang da leirambani. New Delhi da Paumis da wangang bada kama secretary PVR Subramaniam na hai chahi asida mapanda pot thadokpaki chang $1 billion chamri yangkai aduga service ki lamdana $1 billion chahum yawraba yai haina pari. Masigi matang da akupa waro pongdot oduna Sri Subramaniam na hai JSC gi August da mapanda gi poche puslapa ki chang $1 billion humpumata dasmik nipan oiki. Masi mamangi chahi digi chada kuntratra helabani chaliba semba chahi asigi ahobagi thamanga mapandagi pot pusalakpagi chang hanigi changdagi chada nipumanga hingatuna America gi $1 billion chahumta nipan yauki mang hai mapandagi pot pusalakpada koila amasung petroleum gi potok singna mapung oiri. National Investigation Agency NIA na ngarang Kamrup Nalbari Dibrugarh Tinsukia Sadia Charaidio amasung Sibsagar yauna Assam gi zila tareki tongan ba mafam tara tarukta thibu humbagi thabak chathakre. Alfana chathariba Naharol Singh recruitment toba sel khaiba amadi Naharol Singh bu aini yadaba muongda lana lamjingduna makhoibu Myanmar amadi Myanmar ga lona bangam khoi gi sarukta leiba camp sing da training pibana chingbaga mari lenana thibu humbagi thabadu chathakibani. Sarkar gi pauna hai maduda digital device nomai maru amadi alpha ga mari lenaba che sangkaya marum phagatki. Indian Space Research Organization ISRO na Inflatable Aerodynamic Decelerator IADC na bagi anoba technology ama mai pakna puthokre. ISRO gi Vikram Sarabhai Space Center na design tawduna puthokpa IAD asi Mars amasung Venus ki khongchet yauna tungi mission singda lam kya da kanagadaba achowa awan amani. IAD adu tumba equatorial rocket launch station dagi Rohini sounding rocket amada mai pakna changing tawkhibani. Rohini sounding rocket sing asi ISRO amadi Bharat amasung mapan lamgi vaigyanik singna putokpa anoba technology singi flight demonstration sing da sinai. Kilometer marfumari rom wangba mafamda IAD adu kaptoktuna sounding rocket adugi payload parta loinana nungsiki kuyomda tarakhi. Changeng mai pakla pangthuklaba tungda ISRO gi chairman S Somanath na hai IAD asi technology asi ISRO gi tungi mission sing da su sinna ba yagani. Hojita phangba pauda BJP da nauna yakraba JDU gi MLA manga Cybersi Khumukcham Joy Kisan ngarung sanglu sanate Muhammad Asabuddin Thangjam Arun Kumar amasung LM Khoktebu BJP National President JP Nadda Nataram okpagi thorom hojik New Delhi gi dol gi headquarters a pangthokle.
Delhi phangba pawgi matung ina thoram aduda Mukhyamantri Mantri Nongthombam Biren Singh amasung BJP Manipur President A. Sarda Devisu saruk yari. Bangladesh के प्रधानमंत्री शेख हसीना ने निमित मरीनी के वारे खोंचता हयेंग लेबा असते तुंगनरगनी मपानथोरम मंत्रालय ने हाई मा के खोंचत मनुदा प्रधानमंत्री असिना राष्ट्रपति द्रौपदी मुर्मू अमसुंग उपराष्ट्रपति जगदीप धनखर उन्नगनी महांगना प्रधानमंत्री नरेंद्र मोदी के सु लेबा अनी की ओइबा वफम कया के मतंग दो वरी सानगनी अमदी मपानथोरम मंत्री डॉक्टर एस जयशंकर के सु महाक उन्नगनी ताबिरिबा पावसी आकाशवाणी इम्फाल देगिनी केंद्र की गृह मंत्री अमित शाह ने ngasi गुजरात के अहमदाबाद कुंट्रा तरुक सुबह नेशनल गेम्स की एंथम अमसुंग मास्कट पुथोकनी नेशनल गेम्स असिगे कर्टन राइसे के थरम एका एरेना ट्रांस स्टेडिया दा पांगथोकनी हंदकी नेशनल गेम्स असिगे टीम दी साना खोनर बगी मतेंगना अपुन बगी सक्तम उत्पा हाइबसिनी गेम सिदा लेबा असिगे राज्य कुनिपान अमसुंग यूनियन टेरिटरी निपान गी एथलेट लिसिंग तेरे रोमना तोंगान तोंगान बा मसाना कुंट्रा तरुक ता लंबा तोंगनगनी लेबा असिगे ओइना मसाना सिंह Malakam amasung yoga singsu games asida ahanba oina hapchingani Sri Sahana Ahmedabad ta tongan bachako tharangi thabakaya su hokdokani ngasi ayu Sri Sahana Ahmedabad Municipal Corporation gi Smart School sing sangakhi madugi tungda Transstadia da taruk suba All India Prisons Duty Meet hokdokhi numi humni chakhta gada ba mifam aduda leba asigi tongan ba mafam sindik lakpra prisons ki officer amadi karmachari lising ama henbana saruk yakhi केंद्र के पर्सनल पब्लिक ग्रीवेंसेस अमसुंग पेंशन्स की राज्य मंत्री डॉक्टर जितेंद्र सिंह ने हाई नेशनल एजुकेशन पॉलिसी लिसिंग अनी कुन्ना भारत की एजुकेशन पॉलिसी बु मालिंग थकता पुखतकनी न्यू दिल्ली दंगरंग PhD चैम्बर ऑफ कॉमर्स एंड इंडस्ट्रीज की एजुकेशन समिट वहांगांग बदा डॉक्टर जितेंद्र ने हाई भारत ने निंगतमलबा मतुंगदा हंदक सेम के बाद नेशनल एजुकेशन पॉलिसी असिना ख्वाइदी की चाउन अवनबा पुरकपा थोंगनी अमसुंग अनौबा पॉलिसी असिगी तुंगी आसाना मियंग थंबदा नतना कुनमाथोय सुबा चेहि सादा लेबा असिदा दरकार लेरकदबसिंग अदुबसु येंगदुना सेमबनी राष्ट्रपति द्रौपदी मुर्मू ने हाई इंडियन इंस्टीट्यूट ऑफ टेक्नोलॉजी IIT सिंगना सिक्से अमसुंग टेक्नोलॉजी की लमदा भारत की तौबंगंबा अदु मालेमदा उठले IIT दिल्ली की डायमंड जुबली लोशन की थरुमदा ngarang saruk yaraduna राष्ट्रपति हाई IIT सिंगना लेबासदा चाखोट हननबा लौरिबा थौदांग सिंग अदुदा चाखथोकजबा पोई होंगलकलिबा इंगसागी फिबंगि मतंगदा पल्लदुना श्रीमती मुर्मू हाई मिसिंग यामबा चाखलकलिबा लेबा अमा ओइना भारत की सेल तुंगी फिबम फगत हनबगी दमकता एनर्जी सु हेंगत हनबा ताई मांगना लेनुंगदगी फंगबा थावगी महोता रिन्यूएबल एनर्जी सिंदबगी तंगाई फदबा सिंगसु पनखी लेबासिदा हौजी फावदा कोविड की वैक्सीन डोज को 3.3 लाख कुन हेना काखरे लेबासिदा हौजी कोविड-19 की नाबा फरपकी चांग चादा मरफुदा निपान दशमिक तरुक मापन दे लेरी होखिबा पुंग कुमरी दा कोविड की अनाबा मियोय लिसिंग निपान हेना नाबा फकी अदुगा अनोबा केस लिसिंग तरु हेना थिंगनकी लेबासिदा हौजी कोविड की एक्टिव केस लिसिंग यांखै मंगा चामतरा मरी लेरी हक्सेल मंत्रालय ने हाई हौजुक फावदा केंद्रना राज्य सिंह अमसु यूनियन टेरिटरी सिंह दा कोविड के वैक्सीन डोज को दी जनी सुमना अमल्ला मरफुगनिपान हेना पीखरे T20 एशिया कप के सुपर 4 स्टेज क्वालिफाई ओरबा तुंगदा भारत नंगसी दुबई दा पाकिस्तान गा लंबा तौनरगनी मैच अदु भारत के मतमदा नुमिदांग पुंग 3 मखाइदा होगनी भारत ने टूर्नामेंट असदा मैच अनि थोइबगा लोनेना पॉइंट मरी फंगनुना टेबल की मकोकता लेरी ngarang numidang saraja sanakiba match Sri Lanka na Afghanistan bu wicket mari da thoiki Ladakh le town da ihan hanbo oina Mountain Bicycling World Cup UCIMTB Eliminators World Cup pangthok na ba sem sare Ladakh Police na Union Territory adugi administration amadi Cycling Association of India ga punasunna le town da ngasi international cycling event ase pangthok na ba sem sabani aroiba da maroiba paw amu Ingsog lisani kumapan fawada Bharat ase malinga sel tungi lamda kwairi ki mangsil thaba ahum subada leiraba yai Sarkar hairi chahi sida Bharat na mapa lamda poche amadi service thadokpagi chak America gi $1 billion chatrai rangkai hengani NIA nangarang Assam gi jila tere ki tonga ba mapam tara trukta thiba humbugi thabak chathakre amashung केंद्र के गृह मंत्री अमित शाह ने ngasi गुजरात के अहमदाबाद ता कुंट्रा तरुक सुबह नेशनल गेम्स की एंथम अमसुंग मास्कट पुथोकनी पाउलुजरी